ꯆꯥꯛꯇꯣ ꯂꯦꯝꯕꯩ ꯊꯛꯇ ꯑꯣꯏꯔ ꯇꯣꯛꯑꯕ ꯑꯂꯨ ꯆꯥꯛꯁꯤ ꯀꯌꯥ ꯄꯥꯝꯅꯗꯦꯕ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯂꯩꯅꯕ ꯑꯩ ꯈꯔ ꯊꯔꯣꯏꯒꯁꯦ ꯌꯥꯝ ꯍꯣꯡꯉꯀꯥꯟꯗ ꯊꯔꯣꯏ ꯀꯥꯡꯍꯧ ꯇꯧꯔꯅꯤ ꯁꯠꯂꯒ ꯇꯧꯕꯤꯗꯣꯏꯁꯦ ꯃꯇꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯉꯤꯅꯤ ꯂꯦꯕꯔ ꯂꯦꯕꯔꯗꯤ ꯗꯃꯥ ꯑꯃ ꯆꯪꯗꯣꯏ ꯁꯤꯒꯤꯗꯤ ꯀꯛꯄꯗꯅꯦꯕ ꯑꯗꯨꯗꯤ ꯐꯨꯠꯇꯣꯛꯑꯒ ꯊꯠꯄꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯅꯨꯡꯊꯤꯜꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯒꯧ ꯌꯦꯔꯨꯝ ꯕꯣꯔꯥꯁꯨ ꯌꯥꯎꯔꯦ ꯌꯦꯔꯨꯝ ꯑꯐꯨꯠꯄꯁꯨ ꯌꯥꯎꯔꯦ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯌꯥꯎꯔꯦ ꯆꯉꯥꯡꯒ ꯆꯥꯖꯔꯛꯑꯒꯦ ꯑꯩꯅ ꯊꯔꯣꯏ ꯍꯦꯜꯂꯅꯤ ꯍꯥꯏꯔꯨꯕꯒꯤ ꯃꯥ ꯊꯔꯣꯏ ꯅꯝꯗꯅ ꯂꯩꯔꯒ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯂꯩꯔꯒ ꯄꯤꯖꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯊꯔꯣꯏ ꯍꯦꯜꯂꯅꯤ ꯍꯥꯏꯕ ꯊꯣꯡꯕꯗꯨꯗꯤ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯗꯕ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨ ꯆꯥꯕ ꯍꯧꯔꯁꯤ ꯅꯣꯡꯃꯨꯛ ꯊꯣꯡꯕꯤꯔꯗꯤ ꯉꯁꯤꯗꯤ ꯍꯣꯏ ꯌꯥꯔꯦ ꯆꯥꯕ ꯍꯧꯔꯁꯤ ꯆꯥꯕ ꯍꯧꯔꯒꯦ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯎꯝ ꯆꯪꯉꯨ ꯌꯥꯕ꯭ꯔ ꯌꯦꯡꯒꯦ ꯎꯝ ꯌꯦꯔꯨꯝ ꯃꯉꯥ ꯆꯥꯊꯣꯛꯀꯦ ꯑꯩ ꯌꯥꯎꯁꯪ ꯃꯅꯨꯡꯁꯦ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯆꯥꯍꯧꯗ꯭ꯔꯗꯤꯅꯦ ꯌꯥꯎꯁꯪ ꯍꯦꯛꯇ ꯃꯥꯟꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯟꯗꯛ ꯌꯥꯎꯁꯪꯗꯁꯨ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯅꯤꯔ ꯀꯩꯅꯣꯝ ꯆꯥꯊꯣꯛꯑ ꯂꯣꯏꯁꯤꯟꯒ꯭ꯔꯅꯤ ꯑꯗꯨꯁꯨ ꯂꯣꯏ ꯅꯨꯃꯤꯠꯇꯔ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯅ ꯌꯥꯎꯁꯪꯗ ꯊꯥꯕꯜ ꯆꯣꯡꯉꯨꯔꯦꯗꯅ ꯑꯗꯨꯒ ꯊꯣꯛꯑꯒ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯃ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨ ꯆꯥꯔꯛꯇ꯭ꯔꯣ ꯅꯪ ꯊꯥꯕꯜ ꯆꯣꯡꯉꯒ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯃ ꯆꯥꯕ ꯍꯥꯎꯕꯅꯤ ꯁꯤ ꯆꯅꯥ ꯀꯥꯡꯍꯧꯁꯦ ꯑꯃꯦꯠꯄꯗꯤ ꯍꯥꯄꯛꯇ꯭ꯔꯦ ꯃꯣꯏꯁꯦ ꯅꯪ ꯍꯥꯏꯔꯒ ꯎꯝ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯗꯣ ꯄꯨꯡꯗꯣꯟ ꯑꯆꯧꯕ ꯇꯪꯈꯥꯏ ꯑꯃ ꯍꯨꯛꯆꯤꯜꯂꯒ ꯁꯥꯏ ꯉꯝꯗꯗꯅ ꯍꯅꯨꯃꯥꯟ ꯃꯥꯜꯂ ꯂꯩꯕ ꯑꯃ ꯌꯥꯎꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯆꯤꯟꯅ ꯄꯨꯔꯦ ꯍꯥꯞꯆꯤꯜꯂꯒ ꯕꯦ 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 ꯁꯥꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯅꯪꯅ ꯄꯩꯁꯥ ꯑꯃ ꯂꯥꯛꯍꯧꯔꯦ ꯗꯤꯁꯇꯔꯕ ꯇꯧꯗ꯭ꯔꯣ ꯅꯪ ꯉꯍꯥꯟ ꯍꯥꯏꯕꯗꯣ ꯀꯩꯕ ꯑꯩꯅ ꯁꯥꯏ ꯁꯟꯅ ꯑꯅꯣꯞ ꯅꯥꯟꯊꯔꯛꯑꯦ ꯍꯥꯏꯔꯒ ꯑꯣ ꯌꯥꯡ ꯀꯪꯁꯤꯜꯂꯛꯄꯩꯅꯦ ꯍꯥꯏꯕ ꯅꯪꯗꯣ ꯑꯩꯁꯦ ꯃꯌꯥꯡ ꯌꯥꯝ ꯀꯪꯉꯝꯃꯦ ꯁꯥꯃꯨ ꯃꯌꯥꯡ ꯀꯪꯉ ꯏꯔꯣꯝ ꯆꯥꯎꯋꯦꯕ ꯌꯦꯔꯨꯝꯕ ꯑꯩꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯣꯏꯗꯅꯕ ꯑꯌꯨꯛꯇ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯅꯦ ꯅꯪꯁꯦ ꯆꯤꯟꯖꯥꯛ ꯍꯧꯔꯛꯑꯒ ꯑꯁꯦꯡꯀꯤꯅꯦ ꯄꯨꯡꯕꯨꯗꯤ ꯊꯦꯡꯅ ꯍꯧꯒꯠꯄꯁꯨ ꯌꯥꯎꯏ ꯉꯟꯅ ꯍꯧꯒꯠꯄꯁꯨ ꯌꯥꯎꯏ ꯑꯦꯛꯁꯔꯁꯥꯏꯁꯇꯤ ꯇꯧꯗ ꯌꯥꯗꯦꯕ ꯃꯥꯅꯦ
ꯍꯥꯎꯕ ꯊꯣꯏꯔꯃ ꯍꯥꯎꯋꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯕꯗꯤ ꯌꯥꯝꯅ ꯍꯥꯎꯕꯗꯤ ꯌꯧꯗꯦ ꯑꯩꯅ ꯊꯣꯡꯕꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯋꯥꯎ ꯑꯗꯨ ꯊꯔꯣꯏ ꯊꯥꯡꯖꯜꯂꯒ ꯑꯣꯏꯅ ꯆꯨꯞꯊꯔꯛꯑꯒꯦ ꯐꯥꯔꯁ ꯄꯤꯛꯑꯞ ꯅꯝꯕꯔꯁꯤꯗꯤ ꯁꯣꯔꯠ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯏꯔꯝꯗꯦꯍꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯑꯣꯏꯖꯔꯒꯅ ꯐꯣꯏꯗꯠꯅꯔ ꯂꯣꯏꯔꯦ ꯉꯁꯥꯏ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯉꯥꯡꯅ ꯌꯨ ꯁꯥꯔꯒ ꯃꯨꯛꯕꯥꯡ ꯌꯥꯝ ꯇꯧꯅ ꯇꯥꯏ ꯌꯥꯔꯦꯕꯦꯝꯃ ꯚꯥꯏꯔꯦꯜꯒ ꯆꯠꯄ ꯉꯝꯖꯔꯔꯣꯏ ꯌꯨꯅ ꯌꯨ ꯆꯉꯥꯡꯅ ꯆꯉꯥꯡ ꯌꯣꯡꯅ ꯈꯤꯇꯪ ꯌꯣꯡ ꯐꯨꯕ ꯕꯣꯔꯥꯅ ꯕꯣꯔꯥ ꯃꯣꯔꯣꯛ ꯇꯣꯠꯄꯅ ꯃꯣꯔꯣꯛ ꯇꯣꯠꯄ ꯆꯤꯛꯑꯦ ꯂꯤꯁꯨ ꯂꯣꯏ ꯆꯤꯛꯏꯗꯣ ꯀꯩꯅꯣ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯐꯨꯟꯒꯦ ꯇꯧꯋꯦ ꯌꯦꯔꯨꯝꯗꯤ ꯑꯃꯨꯛꯇꯪꯗ ꯍꯨꯞꯆꯟꯕꯗ ꯐꯨꯟꯒꯦ ꯇꯧꯕꯅꯦ ꯏꯕꯥꯅꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯆꯦꯂꯦꯟꯖ ꯇꯧꯁꯤꯔꯣ ꯌꯥꯝꯗꯕꯤ ꯌꯦꯔꯨꯝ ꯇꯔꯥ ꯇꯔꯥꯗꯪ ꯅꯨꯡꯗꯥꯡꯗꯨꯗꯤ ꯐꯖꯔꯅꯤ ꯑꯦꯕꯨ ꯀꯥꯕꯗ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯆꯥꯗꯤ ꯄꯤꯗꯦꯕꯣ ꯑꯃ ꯀ꯭ꯂꯥꯁ 5 ꯁꯥꯡꯕ ꯑꯃ ꯂꯩꯕꯗꯣ ꯍꯥꯏꯔꯝꯗꯧꯅꯤ ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯑꯩ ꯌꯥꯎꯔꯝꯒꯅꯤ ꯍꯩ ꯀꯩꯗꯧꯔꯒꯦ ꯀꯥꯟꯅꯗꯦ ꯏꯃꯥ ꯑꯩꯅ ꯌꯥꯝ ꯆꯨꯞꯆꯅꯤꯡꯉꯤꯁꯤꯒ ꯃꯊꯟ ꯇꯨꯞ ꯇꯨꯞ ꯆꯜꯂꯛꯄ ꯋꯥꯅꯤ ꯃꯁꯥꯅ ꯌꯥꯅꯕꯒꯤ ꯃꯄꯣꯛꯂꯕ ꯑꯗꯨꯅꯅꯤ ꯃꯥꯅꯦ ꯊꯥꯏꯅ ꯅꯣꯏꯗꯤ ꯈꯪꯉꯝꯃꯣꯏ ꯏꯁ ꯑꯉꯥꯡ ꯑꯣꯏꯔꯤꯝꯅꯤꯅ ꯏꯁ ꯀꯔꯤ ꯂꯧ ꯌꯩꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯌꯩꯕ ꯍꯧꯖꯤꯛꯀꯤ ꯃꯦꯆꯤꯟꯅ ꯂꯣꯏ ꯌꯩꯅꯔꯦꯗꯅ ꯊꯥꯏꯅ ꯃꯤ ꯃꯌꯥꯝ ꯇꯧꯔꯒ ꯌꯩꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯋꯥꯏ ꯃꯪꯒꯜ ꯑꯉꯧꯕꯁꯦ ꯊꯥꯡꯅꯔꯝꯃꯒ ꯁꯨꯃꯥꯏꯅ ꯄꯣꯞꯅ ꯉꯧꯔꯀꯥꯟꯗ ꯂꯧ ꯀꯠꯂꯝꯗꯥꯏꯒꯤꯁꯦ ꯉꯧꯔꯒ ꯊꯤꯟ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯆꯠꯂꯛꯑꯦ ꯑꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯒꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇꯪ ꯀꯨꯏꯔꯦ ꯆꯍꯤ 2-3 ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯊꯥꯗꯕ ꯃꯨꯠꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯍꯥꯏꯕꯗꯤ ꯃꯇꯧ ꯌꯥꯝ ꯃꯥꯟꯕꯗꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯁꯨꯃꯥꯏꯅ ꯀꯤꯂꯤ ꯆꯅꯥꯅꯦ ꯇꯧꯔꯒ ꯌꯦꯟ ꯆꯠꯇꯣꯏꯅꯦꯕ ꯊꯥꯕꯗꯤ ꯀꯩꯅꯣ ꯍꯩꯊꯥ ꯄꯣꯊꯥ ꯊꯥꯕꯒ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯇꯥꯗ꯭ꯔꯣ ꯍꯩꯊꯥ ꯄꯣꯊꯥꯕꯨꯗꯤ ꯇꯥꯏꯗꯅ ꯊꯥꯕꯇꯪ ꯍꯥꯏꯕꯗꯨꯗ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯈꯪꯖꯜꯂꯣ ꯑꯣꯀꯦ ꯅꯣꯇꯦꯠ ꯎꯃꯣꯔꯣꯛ ꯃꯆꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯍꯨꯝꯂꯛ
ꯄꯨꯂꯞ ꯆꯠꯂ ꯁꯥꯏ ꯉꯝꯗ ꯄꯨꯜꯂꯨꯔ ꯏꯁꯩ ꯑꯃꯨꯛ ꯍꯧꯔꯛꯑꯦ Isai tazari nakanda. Ai thana jam tani bo. Khela sathar kuni chingada. Cha ga de he. ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯀꯤꯂꯤ ꯆꯅꯥꯒꯨꯝꯕ ꯌꯣꯝꯃꯛꯄ ꯑꯩꯈꯣꯏꯒꯤ ꯊꯝꯅꯥ ꯑꯅꯧꯕꯁꯦ ꯃꯣꯏ ꯇꯣꯉꯥꯟꯅ ꯑꯅꯧꯕꯗ ꯌꯣꯝꯃꯤꯗꯕ ꯁꯨꯃꯥꯏꯅ ꯌꯣꯝꯃꯒ ꯆꯥꯕꯩꯅꯦꯕ ꯌꯥꯝ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯑꯒ ꯇꯧꯔ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯆꯥꯎ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯎꯔꯦ Masih salah tuh yang ikan ada. Masih itu tang lah, sing tak kau buat terus masih dah apa ada. Nah, jauh hau benar ba. Sabasnya tak sabasnya kok lo. ꯊꯥꯡꯀꯠꯂ ꯊꯛꯀꯦ ꯇꯧꯕ Hanya bisa. ꯊꯛꯅꯤꯡꯉꯤꯕ ꯃꯍꯤꯁꯤꯒ ꯀꯣꯠꯂꯤꯕ ꯁ꯭ꯄꯨꯟꯁꯤꯒ ꯅꯋꯥ ꯂꯧꯗꯦ ꯃꯥ ꯃꯣꯏꯁꯦ ꯀꯨꯏꯅ ꯇꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯦꯡꯗ ꯍꯥꯞꯄꯒ ꯃꯥꯏ ꯃꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯎꯗ꯭ꯔꯥ Ayun mabuhay. ꯊꯔꯣꯏ ꯊꯣꯡꯕꯗꯤ ꯂꯪꯊꯕꯥꯜꯒꯤꯗ ꯌꯣꯟꯕ ꯂꯩꯇꯦꯗꯀꯣ ꯐꯨꯖꯤꯟꯒ ꯍꯥꯞꯄꯒ ꯈꯨꯍꯥꯎ ꯑꯃ ꯈꯪꯗꯦ ꯊꯝꯅꯥ ꯁꯦꯠꯂ ꯁꯦꯠꯂ ꯆꯥꯔꯦ ꯐꯖꯒꯦꯔ ꯐꯖꯔꯣꯏꯔ ꯆꯥꯅꯤꯡꯉꯕ Charo tala kumbi. ꯅꯪꯁꯨ ꯑꯝꯇ ꯌꯣꯝꯃꯒ ꯆꯥꯎ ꯁꯤꯒꯤ ꯃꯍꯥꯎꯗꯣ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯨ ꯑꯁ ꯆꯥꯅꯤꯡꯗꯕꯅ ꯉꯥꯎꯔꯦ Ay sa kan isay kaya nga sa. Yan haptaga sa. Mahina mi irak na logong kangda. Yun yung daan na tarong panaraman nila. ꯊꯣꯛꯂꯝꯃꯅꯤ ꯐꯥꯕ ꯍꯥꯏꯕꯁꯦ ꯈꯨꯟꯕ Khunbada tharoy to thola kan khunde na to. ꯃꯥꯅꯦ ꯐꯥꯕꯁꯨ ꯀꯩ ꯆꯥꯅꯔꯤꯒꯦ E kalap karo so yada bira. ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯌꯥꯝ ꯂꯨꯕꯅꯦ Dahil magkaroon haya. Ay dito naman ganyan nga.
ꯂꯤꯡꯗꯦꯅ ꯁꯛꯇꯨꯒ ꯌꯦꯔꯨꯝ ꯕꯣꯔꯥꯁꯦ ꯂꯦꯝꯅ ꯊꯝꯅꯩꯗ Ore na mabuk thala ay singa tawag pula. Hawa. Nga din na magul hapa. Hello. Magul lebe. Ay mo siyem chagise. Setaga nang magun hape haida. Ay Hawa niyo mo. marakte hite sette. Sige khalli ba male. Ano ko siya. Sanada yom sira maganda yom sira. Sinju khra hapo. Sana khra hapo. Magal sinju khra hapo. Nang sinju ta na. Hapo ta. Ya kenal sinju ta kaya na. Opalite. Siya le. Nanda Masum ta kare ay ukle. Ay siya ito. Yung pura sa bada bu siya di ba manang jo. Orang tayo ang ko pau do de nang ani. Ay siya nagsu래. Rồi quay pola chỉ phải chạy đi hè. Ta na ni sa sana ka ni mo. Haru je ma ko man den de je. Masana ya ba thay rồi, masana ya ba thay rồi. Tham phong đây là cục tiền thao lòngเลยไม่ได้กระดก คงจะใช่อ่ะกูพูดแต่มันเดี๋ยวว่าโอ้กากะ Thay mà. Ngon này vậy. Aku chính ngài chính được cái đấy mà có. Chính ngài thật là vậy. Thôi thùng lấy hay lại nè. Thôi thùng lấy ăn ba mấy trang được, thôi ba mấy ăn được. ดูใส่เราปกติดูครับ Cháu bên chính ngài vẫn được đấy. ใส่เราไว้สักที่ซาเลยก็เสร็จเนี่ยบ่ Thôi thùng rồi mà thôi thùng rồi. Thôi lấy đấy cái nè. Hay là chính ngài thật là thôi thùng ra. Thôi càng ngon nè, thôi thùng mấy tờ lê lại. สิ่งช่วยพนันจานมีเราสักขลุ่มจะหลอก Sama-sama dia pun nong crossfire rồi. มันเดี๋ยวเดี๋ยวไป Hello. แต่เดี๋ยวจะรุ่นที่มาสักที่ไปวันนี้กูกังกูขับไปกี้กูเข้าที่เล็กกัน Ở đây được phong tài à? Last bite hay thế Hào đây. Rồi đấy. Hào đây. Là vấn đề số 2 sai xin đi. Nhà của mình là cái gì bữa đi các bạn. Natra.นั่นแหละ Chẳng hạn gì ở hôm được glass ở hôm nay thấy gì, năng điện như cậu ấy làm đi. Thay rồi gì cha rồi anh con thợ kìa. Thay rồi gì cha rồi đến khăn này năm này thì ra thì ai cái trái tụi. Itu hal teh, ayo mau kita lihat ke sana tuang. Thì sao giờ vì nó thùng nó cứ cha Ayo đi. mau ayo dun sebelum bertemu mana coba. Anh nó cứ cha đi. Jam hal krem, sit nana satu krem. Matung tu soha hau bom Same sa na sa zara ke mayam suging biu. Cha bây giờ bà hãy bắt cha tụi cái lỗi cha ra lại kìa. Như nào? Video si matang saya dulu senjara mayamna video sibu Nusibidagadi nungai biragadi channel sibu nusibidagadi like tau biramo subscribe tau dabana tau senbio share tau bio ngasi di matang saya da video si lo senjare kurumjari